Arambai News Guwahati Manipuri Pao Tabiri Singbu Ihan Hanba Maktada Chingangbam Suzitrani na Kurumjare Hosing a Sigi Samlapa Mariba Pao Sing Lawirasi Potharaba IS Officer Rajiv Kumar Borana Assam Public Service Commission gi Anuba Chairman Oina Yamna Thunamak Thodang Puragane Guwahati gi Saru Sazaida Public Health Engineering PhD employee Signa Sidri Fawa Charahengi Kongjang Changsinkre Contract basis the Hapkiba employee Singasina Mokogi Tabak regularized the Handabagi Kanadabi Toroklibane Handak Pangtokadariba English Kunmathogi, Assam Assembly Mikhalda, Laikitraba Tarun Gogogi Machanupa, MP, Gaurav Gogoi, Lepleba Yai, Haina, Kanna, Rasniti Circleda, Nangnarakli. Hauzik Pauba Assamda, Congress Kimaikadigi, CM candidate ki wafam, Lautoktana Lairiba, Loidana, Gaurav Gogoibo, Congress ki CM candidate Ohin Gadoribra, Habigi Charangnaba, Wahankia Ladingai, Maragasida, Asumna, Gaurav Gogoina, MLA Lepagi wafam Nangnarak Pasi, Tasingna, Kananingai Oirakli. Lepa tarabadi tita bordagi lep kadoribra hainasu wahangkya lakli awang nongpokda khwaidagi chawba aduga Asia dana anisuba khwaidagi chawba pat barak tampaki Karimganj district ki manung chana laiba Sonbil pat tourist center amoina semgatnabagi dabi tawrakre kilometer 13 sangba kilometer 3 pakpa gaw panchayat mapan na question duna laiba pat asi Assam lengakna karigidamakta semgat pidribano wakatlakli Manipuri Wari Liba Association Assamgi Mipam Ama ngasi Lakipur Khumanda Lupki President Saubam Khoimuna Mipam Apoiduna Pangthokre Mipam asida Lupki VP Usam Sauba General Secretary Angom Dilip Kumar Advisor Ingudam Satish Chandra Ngangom Basanta Kumar na chingba akhanaba miyoi singna lagliba yausang thada Assam amasung Barakta Wari Liba Festival pangthokpagi matangda khanakibaga loidana lubasina lagliba April gi tang 3 dagina Nipan fawba Wari Liba Festival Kasargi Lakhipur amasung Tolen Gamda pangthoknaba lepnakre Ngasi Nahamarup Kasargi Humpunipan Suba Mapok Numit amasung Chehigi Mifam Korirol Sanglen Lakhipurda pangthokre Thorom Hogatpada Lubasigi Laikidraba Founder Member Singh Haubam Gaurahari President Oinam Narendra General Secretary Purit Sabam Brajamohan Cultural Secretary Laishram Joy Kumar AC Secretary Laikidraba Member Singh Khangembam Bagis Nandan Laishram Raj Kishore amasung Ingudam Lokeshwar Loinana Laikidraba Lubasigi Advisor Singh Kaisam Punsi Sagapam Gaura Singh amasung Yumnam Nandababugi Mafamda Laishu Amadi Mirak Katuna Ikai Kumnaki Lubasina Luchingduna Honabadagi Assamda Imalona Mahi Tambagi Kudong Chaba Punkibane Ing Kumzali Singamaga Chamapan Yankai Taruki Jungi Tang Tareta Imarol Maitayona Assamda Ihan Hanboyna Primary Thakta Mahi Tamba Hoki Assamamadi Barak Tampakta Imalona Mahi Tamba Hokiba Amasung Nahamarupki Member Singna Hotna Biramba Kayabu Nahona Naning Singladuna Lubasigi Advisor Ingudam Binotna Wanganki Thoramasida Thoiba Lengbirak Pasingoina, Nehru College ki Potharaba, Professor Potsangbam Raj Bihari, Amasung, Lakipur Municipal Board ki Hanagi Vice Chairman, Lesungbam Ravindrana, Imalon na Mahitamba, Amasung, India ki New Education Policy ki Matangda, Nainaki. Lupki Mamanga ki Tabak Thorom Kayabu Paladuna, Potharaba Lieutenant Colonel, Arambam Gaura Kishore, Potharaba Headmaster Ani, Kaidiam Gaurahari Amasung, Kangabam Birenasu Wanganki. Thoramasida Lupki President Ingudam Nilbirna Mipamapuoi ki amasung General Secretary Leitan Them Dinamanina Thagarwahi Piki. Imalona Mahitamba amasung Anoba Mahi Masing Pathap ki matangda khara hena kupna khananaba lagliba me thagi anisuba chayolda akhanaba mipam ama South Barak Hall Binakanida pangthoknabagi warip sulauki. Numirasida Lupki Anoba body amasu semnanaba warip laukre haina General Secretary L Dinamanina Thadokpa Chirol Amana Khangalakli. BJP na luchingba chungsinaba lenga asida constitution na yadaba thabak tawruduna MLA tarani thoibu parliamentary secretary oina hapchin khibabu palladuna unconstitutional parliamentary secretary MLA tarani thoi disqualify tawgudabani habagi dabi tawraduna mayang Imphal block congress committee na sinduna nomagi ba hunger strike nasi pangthokre Petition kaya pigre adu bungasi fawbada Election Commission of India dagi wafam amatta phongdoraktaba si laibak thibani masibu yaningdaba utpani haina MPCC gi wangang loisu oriba mayang Imphal Kendragi hanigi MLA KH Ratan Kumarna haikre Budget session haudoladuna Manipuri Governor Dr. Najma Heptullah na pikiba warolda state asigi National Highway 13 semnanaba lupa crore 1,000 humdoi kendrana sanction torokle haina house ta lauthoki
Nakal amaromda ngasi Manipur Assembly floor da hanglakiba wahang kharagi pakhum piraduna CM N Birenna state asigi yalhomi sing kanna ngak senanaba hotnari COVID testing ki mamal lawriba sisu subsidized tongnanaba hotnari amadi Manipur State Film and Television Institute ta postgraduate diploma course hawdoknaba hotnari haiki. Naga People's Front NPF ki Political Affairs Mission na ngasi Nagaland ki Dimapur manak nakna NACN K ki Kaikrava faction ki President General Retired Niki Sumiga unakre. Hakchang pangdabadagi Leader of the Opposition TR Jeliang yaubungamdabadagi NPF ki Senior MLA Imkong M Imchen luchingduna pung animuk phaminaki. Phaminaraba matung mission asigi maroiba agenda di group namakna yagadaba amasung ikai khumnagadaba inclusive dialogue chathaba loinana one accord one solution haibasina oiki haina Imkong na paumisingda phongdoraki. President Suminasu inclusivity haibasina khwaidigi phaba lambini haiki. Nakalamaromda NACN GPRN asu mission gi thorang asi taramna OE hairakre. Meghalaya ki West Garo Hills district ta hojik chatnari ba ahing pung tarama thoidagina ayuki pung manga fawbugi numidang curfew asi thasigi tang tara taruk fawba sangdokre adubu hanagumna chap manana athingbam sung komthokpasing adumak leigani su hairi. Haukiba pung kunmari asida wanopoki state singi manungda hojik phawbada ngasigi oina COVID-19 positive oibagi report lakraba state singi manungda Assam da 18 Manipur da 3 Arunachal Pradesh da ama Meghalaya da su ama Mizoram da su ama amadi Nagaland da ani phangki amadi Assam amasung Meghalaya da amamam leikidaba natana awangnopoki state singi manungda hojik phawbagi oinidi COVID anaba leikidabagi paw amata laktri. Asumna India da ngasigi oina COVID anoba positive case lising taret ka chonga kuntra phangkre apunba nabagi masing crore amaga lakh nipan lising nifu taruk ka chatruk yaukre hojik laing libagi masing na lakh amaga lising nifuni thoini amadi apunba leikidabagi masing lakh amaga lising yankai manga chamaga humpu manga yaukre ngasigi oina hojik phawda India da COVID anaba mioi nifu taret leikidabagi paw lakli. Ngasi Parliament ta farm law gi matangda mai hona awayakhum tongnari marakta Prime Minister Narendra Modi na Andolon Jivi habdi agitationist ki Jamaat expose tauki amasung manghan takhaningai gi masak oiba mapan leibaki khutkaya yawbugi wafam panki adubo opposition luchingba singna Andolon Jivi haiba wanganga sigi matakta kanna hulladuna nganglakre. Nakalamaromdana ngasi Rajya Sabha da Prime Minister Narendra Modi na India da MSP leirami leiri amasung leikigani haikibaga loinana MSP APMC mandi sing adumak leikigani sengtokhi. Lawmi sing da iho loishinbinaba amadi lengak na lawmi singa wari sananabagi damak sem saduna lei haina nahonana amuk hairakibada lawmi luchingba Rakesh Tikaitna puk lambagi matangdadi lawmi singna kaidongidasu tiknaba tawroi hairakre. BJP luchingba sing na Home Minister Amit Sahada ahiba chirolama piraduna Kashmiri Hindu singi achumba wayal tawbinaba amadi Kashmiri Hindu singna hauduna Kashmiragi chethorakiba adugi matangda thihumba chathanaba commission ama sembiyu loinana mara leiba miyoi sing khandoktuna chairak pibinaba wakatlakre. Ngarang Uttarakhand da thokiba unning khairakuna khangkhanghoduna akanba ichelga loinana ising ichau thokpagi tamthiraba thodok adugi hojik phawba rescue operation gi khongjang leptana kanna changsili Rishi Ganga Hydel project pumang manghalamki Alkanda gi turel mathakta saba thongsu pumang manghanki hariba sing asi leirami haibagi mami phawba hojik uba phangdre hojik phawba Tapoban dam gi meter chani yankai sangba tunnel da miyoi kuntrak dagina kuntra manga phawba chaptuna leiramgani haina kanna chignari makoiga hojik phawba paw amata phawnaba ngamdri Army, ITBP, NDRF, SDRF ki apunba team amana tunnel manungda oxygen mask amasung cylinder ga konana changduna thihumbagi thabak kanna chathari atai su ngamliba makai sangna changsinaba hotnari hairi thogdok thokpa masigi manakta phamung taruk thaba Maxip Hospital loinana Emergency Medical Center amasu semgatuna khudakta layeng piraba matung mapanda pukhinabagi thorangsu tawri Asumna Uttarakhand gi Himalayan tragedy asida Assam gi mikap mirau kholsu yauri Assam dagi pakhang macha ahum Uttarakhand gi thogdok asigi matung hojik phawba thiba phangdri Kanpur gi pokminaba machin manau ani amana chahi kunipan aduga amana chahi 18 ne thogdok thokiba numit adugi noma mamangda mayumga phone da wari sanaramki Hozai district ki Kaki gi pakhang macha masu yauri makoi ahumak mari mata thoknei hairi
ꯊꯥ 3 ꯃꯃꯥꯡꯗ ꯎꯠꯇꯔꯈꯟꯗ ꯊꯕꯛ ꯇꯧꯕ ꯆꯠꯈꯤꯕꯅꯤ꯫ ngasi Rajya Sabhada Jammu Kashmir Reorganization Amendment Bill ing 2018 pass tawkhre IS IPS amsung Indian Forest Service ki Jammu Kashmir Kader Singh Arunachal Pradesh Goa Mizoram amsung Union Territory Kader Singh punsilambadu amendment bill asina khaidoknaragani India ki ahanba geothermal power project Eastern Ladakh ki Puga khulda saragani panbayai scientist sing na lebaga sigi manungda Puga bu geothermal energy ki hotspot ni haina khandokhi Puga hariba mafam asida geothermal energy gi megawatt chamadagi hena puthokpa ngambagi potential leiso hairi Military coup gi matung Myanmar da ngasi humni suboina military lenga ki mayokta protest masing yam laba miyamna kanna chathari Miyam thoklakpa hingalakpaga loinana lebaga sigi ano anoba area da su protest ki khongjang paktaknana sandorakli Yangon Sahar da lengang machu set pa mong sing na su worker amasung mahiroi sing gi marakta yaushenduna protest tawba uki English sing ani tareta Buddhist lamboiba sing na hokhiba saffron revolution adugi matung handaki asina khwaidigi chawba protest ni su hainari Aroibada tupa pausing da Assam gi UPPL GSP na BJP ge alliance tawraga lakliba assembly mikhal thengnagani Masigi matang da yamna thunamak officially laukhoklagani haina BTC ki chief Pramod Porona singdokre Lokapriyat Gopinath Bordoloi International Airport LGB Adani Group ta transfer tobugi mayokta ngasi loop kayana wakat khongjang changsinkre Meghalaya statehood phangbagi chahi yangkai suba thoromga iroidana Northeast Youth Festival Inglisingani kunithoi Silong da pangthoknabagi damak sem sabada sogatpinabagi damak amadi infrastructure kaya loishinnabagi matangda Meghalaya gi CM Conrad Sangmana luchingba khutpu amana New Delhi da Central Minister kayaga unakre ngasi phawbada India da miyoi lakh humpu hena COVID vaccine kapkre malem da target asi yoba ngamba khwaidigi yangba leibak India na oikre Tamil Nadu da ngasi dagi college sing hangdokre mamang chehi gi April tha dagi college sing thingjinduna lerakhibane amadi India amadi US Joint Military Exercise Yuddha Abhyas Rajasthan gi Mahazan Field Firing range ta ngasi dagi hokre Joint exercise ase numit 13 ni chathagadabani ngasi gana di Arambai News Guwahati da Manipuri Pao sandok chaba matang solution jabaga loinana tabiriba singbo amaka suhanna khurumje